Wakhal Mimanadrabi Nupi ama Ejat Manghannaba Hotnaramle. Thoubal District ki Charangpat mamang lekai da leiba Sairem Ziban chahi yangkai nipan apokpa Sairem Samungau kauba mioi amana mahaki lekai da leibi miyamga Wakhal Mimanadrabi chahi kuntra marirom surabi leishabi ama masa soktuna Ejat Manghannaba Hotnaramlaga masa mirot oina leikre hairi. Asigumba thodok asibu Charangpat mamang lekai Women Welfare Association amadi lekai gi club tara marigi apunma mifam amana kanna yaningdaba fongdokre. Thodok asigi matangda ngasi nungthil Charangpat mamang lekai da leiba Women Welfare Association gi sanglenda miyamgi mifam ama pangthokre. Mifam aduda saruk yakibi association asigi president Maisna Manglembi na fongdorakpada haukiba August ki tang kunhumdoi gi ayukta Sairem Ziban hairiba nupi angang leiraba mioi asina mahaki lekai maktada leiminariba miyamga Wakhal Mimanadrabi nupi macha amabu masa soktuna Ejat launaba hotnabagi thodok asi handaki thodok asiga tharaga ahumlak sure. Mamangda thokiba thodok singda uhauba sakhi oibinaba mi leitabadagi lochinduna lakpani. Handakti mahak senba yararoi amadi matik saba sakhi leire. Adubu thodok asigi matangda Charangpat Women Welfare Association amasung lekai gi club tara marigi apunma mihut singna mahaki maral adu masana yazaduna lale haina miyamda haizerulau haibada mahak mirot oina leikibani. Lamdam asigi hauzik oiriba yamna luraba amadi wanaraba matam asida sudanomda yadabanina yum thadokduna chatnaba matam asida yumda leihoriba icha singda kari taramgadage khanbada pukning leitadaba pokhalle. Maramaduna asiguma nupi angangbu masa khaktagi khalaga sanapot kum khanba mioi asigi mathakta leibak miyam changna chairak pibagi tangai fadaba du lakle. Laingaki mari leinaba singnasu hairiba mioi asigi mathakta chapchaba chairak pibiu haina mahakna makhatana pukning chingsilaki. Tang kulumdoi irai numit 2024 gi ayuk angan bada Charangpat mamang lekai da leiba siri Sairem Ziban apokba Sairem Samungau sing Charangpat hairiba mioi asina lekai sida leiba mentally retardation oiraba yang Mimanadrabi nupi macha amabu masagi masa songna molest tawba masung nupi oibigi Ejat Manghannaba masing khangdana honarakpona maram oiraga aikoina ngasigi mifam asi phamjabani hairiba misak mioi ase lekai da leiriba club amasung maira paibina kauraga masagi maran yajararau aikoi kari tauraga matungda mana thokdana ba haina kaujaba matamda masana aikoi miyam jibu singnaraga lau yadre maram masina maki masak maming ase photo ase aikoina leibak miyam da sinajara kanda hairiba nupa ase leibaki sukluraba tanja asida ileibak iramdam masida asuk waraba tanja asida aikoi mama oibi singna isa thadu kanda leibaki thawai kaya ama puraga chatliba aigi leitalaira suna basana honarakpada aikhoigi yumda isaningon thambagi akiba phaurakwa maram aduna hairiba mioi ase aikhoigi laikai khungang Charangpat asidagi mapunsi supagi matam supagi oina aikhoi laikai sidagi inthokpa laikai sida amuhna sangba yadaba aduga kanagumba civil organization jingna mana leiba nupa asigi mayokta supporter oiba manba thawongda aikhoigi victim oihoraba nupi macha asigi imung manungda kaubirakpa khotpirakpa taubirakanu maramdi leikaina lepiriba lepchariba warep asida somsomna ikai khumnabiyu maramdi hairiba mioi ase leikai asida huran chithi tauba nupi macha kayada duguma molest tauba nupi jingi phi asela kom yengba iruja maida jaba yadraba nupa makhal ama khangni masida tanja phangaga di nupi oibigi jasema ngahana laurani aikoina hairiba mioi ase leikai asida leibase pamdre maram aduna amuhanna mana lekai sa sangak patarabadi leibak miyamna leikaina mabu thengnaba mafamda dandi pirakpa matamda masana yana laujagadabani madugi afapata ma. Attention business owners, ready to take your brand to the next level? For a limited time, ECHL News Network is offering unbeatable promotion opportunities. Your ad will be featured across our social media platforms, reaching thousands. With over 64,000 followers on Facebook, your business will get the exposure it deserves. Your ad will be featured in both posts and stories, and guess what? They stay up forever. All this for just 199 rupees. Don't miss out on this exclusive deal. Book your spot now. Contact us at 9863659392 or follow us on social media. Grow your visibility and boost your business with ECHL News Network.